ꯋꯥꯔꯤꯁꯤ ꯖꯔꯃꯅꯤꯒꯤ ꯑꯉꯟꯕ ꯃꯇꯝꯗ ꯂꯤꯅꯔꯝꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯋꯥꯔꯤꯁꯤ ꯏꯪꯂꯤꯁꯇꯒꯤ ꯇꯥꯕ ꯅꯨꯡꯉꯥꯏꯅꯅꯕ ꯈꯔ ꯈꯖꯤꯛ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯏꯊꯣꯛꯆꯕꯅꯤ ꯃꯁꯤꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯋꯥꯔꯤ ꯍꯟꯗꯣꯛꯄꯤꯔꯛꯄ ꯁꯨꯟꯗꯔꯆꯥꯟ ꯂꯥꯏꯁ꯭ꯔꯝ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯒꯤ ꯅꯨꯄꯤꯁꯤ ꯌꯥꯝꯅ ꯐꯠꯇꯕꯤ ꯀꯔꯥꯝ ꯆꯥꯎꯕꯤ ꯃꯍꯥꯔꯥꯅꯤ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯔꯥꯅꯤꯁꯤꯅ ꯃꯅꯤꯡ ꯇꯝꯅ ꯄꯥꯟꯕ ꯌꯥꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧꯗꯨ ꯂꯧꯇꯨꯅꯔꯒ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤꯁꯤꯒꯤ ꯊꯧꯖꯥꯜ ꯌꯥꯝꯅ ꯍꯩꯕꯤ ꯃꯁꯛ ꯃꯇꯧꯁꯨ ꯆꯪꯈꯣꯟꯕꯤ ꯃꯆꯥꯅꯨꯄꯤ ꯇꯥꯔꯥ ꯀꯧꯕꯤ ꯑꯃꯈꯛ ꯂꯩꯖꯔꯝꯃꯤ ꯇꯥꯔꯥꯁꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯔꯦꯗꯣ ꯇꯥꯔꯥꯕꯨ ꯌꯦꯡꯕ ꯂꯩꯕꯥꯛ ꯀꯌꯥꯃꯔꯨꯝꯗꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯀꯌꯥꯃꯔꯨꯝ ꯂꯥꯛꯅꯔꯝꯃꯤ ꯃꯁꯤꯗ ꯃꯍꯥꯔꯥꯅꯤꯁꯤꯅ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧ ꯃꯆꯥ ꯅꯈꯣꯏꯅ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥꯅꯨꯄꯤ ꯇꯥꯔꯥꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯂꯕꯗꯤ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯑꯩ ꯅꯈꯣꯏꯗ ꯊꯕꯛ ꯑꯃꯃꯝ ꯁꯤꯟꯅꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯃꯤꯑꯣꯏꯗꯨꯗ ꯏꯆꯥꯅꯨꯄꯤꯁꯦ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯒꯤ ꯅꯀꯣꯛꯇꯣ ꯀꯛꯂꯒ ꯍꯥꯠꯀꯅꯤ ꯇꯁꯦꯡꯅꯃꯛ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯇꯥꯔꯥꯕꯨ ꯅꯨꯄꯥ ꯀꯅꯥ ꯑꯃꯠꯇꯗ ꯂꯨꯍꯣꯡꯍꯟꯅꯤꯡꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯃꯤꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯉꯥꯛꯇ ꯄꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯇꯥꯔꯥꯒꯤ ꯐꯖꯕꯁꯤ ꯑꯁꯨꯝ ꯁꯟꯗꯣꯛꯈꯤꯕꯗꯒꯤ ꯑꯄꯤꯛꯄ ꯂꯥꯏꯔꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯥꯔꯂꯤꯁ ꯀꯧꯕ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯅ ꯇꯥꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯃꯤꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯔꯤꯕ ꯇꯥꯔꯥ ꯍꯥꯏꯕꯤ ꯅꯨꯄꯤꯁꯦ ꯑꯩꯍꯥꯛ ꯂꯨꯍꯣꯡꯅꯤꯡꯉꯤ ꯃꯔꯝꯁꯤꯅ ꯑꯩꯍꯥꯛ ꯃꯍꯥꯛꯀꯤ ꯂꯝꯗꯝꯗꯨꯗ ꯆꯠꯂꯨꯒꯦ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯪ ꯃꯐꯝꯗꯨꯗ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯑꯩꯒꯤꯗꯤ ꯅꯪ ꯅꯊꯟꯇꯅꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯃꯗꯨꯒꯤ ꯐꯠꯇꯕꯤ ꯃꯍꯥꯔꯥꯅꯤꯗꯨꯅ ꯍꯥꯠꯄꯤꯈꯤꯅꯤ ꯀꯥꯟꯅꯗꯦ ꯃꯐꯝꯁꯤꯗꯁꯨ ꯐꯖꯔꯕ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯃ ꯈꯜꯂꯒ ꯂꯨꯍꯣꯡꯂꯒ ꯂꯣꯏꯔꯦ ꯏꯆꯥꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯎꯀꯣ ꯃꯄꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯔꯨꯕꯗꯒꯤ ꯆꯥꯔꯂꯤꯁ ꯇꯨꯝꯕ ꯆꯥꯕ ꯈꯪꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯁꯥꯁꯤ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯂꯦ ꯃꯃꯩ ꯊꯪꯗꯗꯤ ꯆꯥꯔꯂꯤꯁꯀꯤ ꯃꯇꯧꯁꯤꯗ ꯃꯄꯥꯅ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯆꯥꯔꯂꯤꯁꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨꯗ ꯃꯄꯥꯁꯨ ꯌꯥꯔꯦꯗꯣ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯅꯪꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯇꯥꯔꯥꯕꯨ ꯂꯧꯔꯨꯔꯣ ꯑꯩꯅ ꯏꯆꯥꯒꯤ ꯅꯇꯤꯛ ꯅꯊꯧꯅꯥ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯃꯍꯥꯛꯄꯨ ꯄꯨꯔꯛꯂꯒ ꯑꯃꯨꯛ ꯏꯄꯥ ꯏꯆꯥ ꯎꯅꯁꯤꯀꯣ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯆꯥꯔꯂꯤꯁ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯄꯥꯒꯤ ꯊꯧꯖꯥꯜ ꯂꯧꯔꯒ ꯃꯅꯥꯏ ꯃꯁꯜ ꯀꯅꯥꯃꯠꯇ ꯌꯥꯎꯗ ꯃꯍꯥꯛ ꯇꯥꯔꯥꯅ ꯂꯩꯔꯤꯕ ꯂꯝꯗꯨꯗ ꯑꯁꯨꯝ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯝꯕꯤꯁꯤ ꯆꯠꯃꯤꯟꯅꯕꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯈꯔ ꯊꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯁꯤꯗꯤ ꯀꯔꯤ ꯆꯤꯡꯅꯣꯅꯦ ꯑꯁꯨꯛ ꯆꯥꯎꯕꯁꯤꯕꯣ ꯃꯁꯤꯗꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯆꯤꯡ ꯑꯣꯏꯔꯝꯗ꯭ꯔꯦ ꯌꯥꯝꯅ ꯅꯣꯏ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯅꯪꯒꯟ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯝꯕ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯈꯪꯂꯛꯄꯗꯒꯤꯗꯤ ꯆꯥꯔꯂꯤꯁꯅ ꯑꯅꯣꯏꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯂꯝꯃꯤ ꯆꯥꯔꯂꯤꯁꯅ ꯍꯥꯏꯔꯝꯃꯤ ꯍꯦ ꯑꯅꯣꯏꯕ ꯅꯨꯄꯥ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯑꯅꯣꯏꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ ꯍꯥꯏ ꯑꯩꯅ ꯇꯨꯝꯂꯤꯕꯁꯤ ꯅꯪ ꯎꯗ꯭ꯔꯣ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯍꯥꯛ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯇꯨꯝꯂꯤꯕ ꯍꯥꯏ ꯑꯩ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯔꯛꯄꯗꯨꯗ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯆꯥꯗ꯭ꯔꯤꯕꯅꯤ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ ꯑꯩꯍꯥꯛ ꯆꯥꯛ ꯂꯥꯝꯁꯤꯜꯂꯛꯂꯦ ꯑꯗꯨꯒꯤ ꯋꯥꯗꯨꯅ ꯑꯩꯍꯥꯛ ꯇꯨꯝꯂꯤꯕꯅꯤ ꯆꯥꯔꯂꯤꯁꯅ ꯈꯨꯝꯃꯤ ꯅꯪꯗꯤ ꯀꯔꯤꯗꯤ ꯆꯥꯔꯛꯂꯤꯕ ꯍꯥꯃꯦꯡ ꯇꯔꯥ ꯌꯦꯟ ꯆꯥꯝꯃꯗꯤ ꯆꯥꯔꯛꯑꯦ ꯆꯥꯔꯂꯤꯁꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯅꯪ ꯑꯩꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯒꯦꯔꯥ ꯅꯪꯅ ꯄꯥꯝꯕ ꯑꯆꯥ ꯑꯊꯛ ꯄꯨꯝꯅꯃꯛ ꯑꯩ ꯄꯤꯒꯦ ꯀꯔꯤ ꯍꯥꯏꯕ ꯄꯨꯛ ꯊꯟꯅꯕꯨ ꯆꯥꯕ ꯐꯪꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯌꯥꯔꯒꯦ ꯑꯁꯨꯝꯅ ꯑꯅꯣꯏꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯑꯅꯣꯏꯕ ꯅꯨꯄꯥꯗꯨ ꯃꯕꯨꯛ ꯄꯣꯈꯥꯏꯗ꯭ꯔꯤꯕ ꯃꯈꯩ
ꯊꯦꯡꯅ ꯊꯦꯡꯅꯕ ꯁꯥ ꯉꯥ ꯐꯥꯔꯒ ꯄꯤꯖꯔꯝꯃꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏꯅꯤ ꯈꯣꯡꯆꯠꯇꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯈꯛꯁꯨ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ ꯑꯉꯛꯄꯅꯤ ꯅꯨꯄꯥꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯣꯡꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯁꯤ ꯂꯩꯃꯥꯏꯗ ꯅꯣꯟꯊꯔꯒ ꯂꯩꯔꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯅꯨꯄꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯃꯁꯤꯗ ꯃꯅꯥꯀꯣꯡ ꯆꯥꯎꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯅꯨꯄꯥ ꯃꯁꯤꯗ ꯎꯔꯤꯕ ꯁꯃꯨꯗ꯭ꯔꯁꯤꯒꯤ ꯋꯥꯡꯃꯗ ꯎꯆꯦꯛ ꯑꯃꯈꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯁꯩ ꯁꯛꯂꯤꯕꯁꯦ ꯇꯥꯔꯤꯕꯅꯤ ꯇꯁꯦꯡꯅ ꯃꯍꯥꯛꯁꯤ ꯇꯥꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯤ ꯌꯥꯝꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯃꯁꯤ ꯈꯪꯕꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯏꯁꯩ ꯇꯥꯔꯤꯕꯅꯤ ꯍꯥꯏꯕ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯇꯥꯔꯥꯒꯤ ꯌꯨꯝꯗ ꯀꯔꯤ ꯍꯥꯏꯅꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯅꯍꯥꯛ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯑꯆꯧꯕ ꯃꯅꯥ ꯄꯥꯟꯕ ꯅꯨꯄꯥꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯗꯨ ꯂꯩꯃꯥꯏꯗ ꯅꯣꯟꯊꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯂꯝꯗꯝꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃ ꯁꯤꯕꯒꯤ ꯃꯤꯌꯥꯝ ꯀꯞꯅ ꯂꯥꯎꯅꯕ ꯇꯥꯏ ꯃꯁꯤꯗꯒꯤꯗꯤ ꯆꯥꯔꯂꯤꯁꯅ ꯍꯥꯏꯖꯕꯗꯒꯤ ꯑꯆꯧꯕ ꯃꯅꯥ ꯄꯥꯟꯕ ꯅꯨꯄꯥꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯕꯗ ꯌꯥꯔꯦꯗꯣ ꯃꯈꯣꯏ ꯑꯍꯨꯝ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠꯇꯨ ꯑꯁꯨꯝ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯡꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯎꯔꯛꯂꯝꯃꯤ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯁꯥꯡꯕꯁꯤꯗꯤ ꯑꯅꯣꯏꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ ꯃꯔꯨꯞ ꯏꯕꯨꯡꯉꯣ ꯃꯁꯤ ꯎꯅꯤꯅꯦ ꯃꯁꯤꯗ ꯑꯃꯨꯛ ꯑꯆꯧꯕ ꯃꯅꯥ ꯄꯥꯟꯕꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯅꯠꯇꯦ ꯃꯔꯨꯞ ꯃꯁꯤ ꯎ ꯅꯠꯇꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯈꯔ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯎꯔꯦ ꯂꯥꯞꯅ ꯑꯄꯤꯛꯄ ꯀꯣꯛ ꯑꯃꯈꯛ ꯄꯥꯟꯕꯗꯨ ꯎꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯈꯪꯂꯦ ꯃꯈꯣꯏꯅ ꯎꯔꯤꯕꯁꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯈꯨꯠꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯍꯥꯛꯀꯤ ꯇꯧꯕ ꯉꯝꯕꯁꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯁꯤ ꯁꯥꯡꯅꯤꯡꯕ ꯃꯈꯩ ꯁꯥꯡꯗꯣꯛꯄ ꯉꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯨꯠ ꯑꯁꯥꯡꯕ ꯄꯥꯟꯕ ꯅꯨꯄꯥ ꯑꯁꯤꯕꯨꯁꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯈꯣꯡꯆꯠꯇꯨꯗ ꯍꯥꯏꯖꯔꯒ ꯌꯥꯎꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯝꯃꯤ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯈꯨꯠ ꯑꯃꯒꯤ ꯃꯊꯛꯇ ꯃꯃꯤꯠ ꯑꯃꯈꯛ ꯄꯥꯟꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯃꯍꯥꯛꯀꯤ ꯇꯧꯕ ꯉꯝꯕꯁꯤ ꯆꯤꯡ ꯌꯨꯝ ꯏꯁꯤꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯐꯥꯎꯗꯣꯛꯂꯒ ꯌꯦꯡꯕ ꯉꯝꯂꯝꯃꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯤꯠ ꯑꯃꯈꯛ ꯄꯥꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯅꯅꯕ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤꯗ ꯌꯥꯕꯤꯕꯗꯒꯤ ꯃꯈꯣꯏ ꯃꯉꯥ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯈꯣꯏ ꯃꯉꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯐꯤ ꯑꯆꯧꯕ ꯏꯟꯕ ꯃꯀꯣꯛꯇ ꯑꯆꯧꯕ ꯀꯣꯛꯌꯦꯠ ꯌꯦꯠꯄ ꯅꯨꯄꯥ ꯑꯃꯈꯛ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗꯤ ꯃꯈꯣꯏꯅ ꯎꯕ ꯐꯪꯂꯝꯗꯦ ꯅꯨꯄꯥꯗꯨꯅ ꯃꯆꯤꯟꯗꯁꯨ ꯑꯩ ꯏꯪꯕꯅ ꯂꯣꯏꯔꯦ ꯍꯥꯏꯅ ꯁꯣꯟꯖꯔꯝꯃꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯅ ꯆꯪꯁꯤꯜꯂꯒ ꯍꯪꯂꯨꯏ ꯃꯍꯥꯁꯣꯏ ꯀꯔꯤꯅꯣ ꯑꯗꯣꯝꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯁꯥꯕꯅ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯐꯤꯔꯣꯜꯁꯦ ꯑꯁꯤ ꯐꯥꯎꯕ ꯁꯦꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯏꯪꯉꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯇꯥꯕꯗ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ ꯃꯍꯥꯁꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯍꯥꯛꯅ ꯆꯥꯔꯤꯕ ꯐꯤꯁꯦ ꯍꯦꯛ ꯂꯧꯊꯣꯛꯄ ꯇꯥꯔꯕꯗꯤ ꯅꯨꯃꯤꯠꯀꯤ ꯃꯁꯛ ꯎꯕ ꯐꯪꯗ ꯎꯟ ꯇꯥꯔꯅꯤꯗꯣ ꯏꯪꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯤꯡꯕ ꯉꯝꯗꯅ ꯂꯣꯏꯅꯃꯛ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯩꯍꯥꯛꯁꯦ ꯎꯟ ꯄꯨꯊꯣꯛꯄ ꯉꯝꯕ ꯃꯤꯑꯣꯏꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯪꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯃꯍꯥꯛꯄꯨꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯍꯜꯂꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯔꯥꯅꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯇꯥꯔꯥꯅ ꯂꯩ ꯍꯥꯏꯔꯤꯕ ꯀꯣꯅꯨꯡꯗꯨ ꯌꯧꯔꯦ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯆꯥꯔꯂꯤꯁ ꯃꯊꯟꯇ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯍꯥꯔꯥꯅꯤꯒꯤ ꯃꯆꯥ ꯇꯥꯔꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯥꯔꯂꯤꯁꯀ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯍꯥꯟꯕ ꯎꯅꯕꯃꯛꯇꯗ ꯑꯃꯅ ꯑꯃꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯅꯔꯝꯃꯤ ꯆꯥꯔꯂꯤꯁꯅ ꯃꯍꯥꯔꯥꯅꯤꯗ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯅꯅꯥꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛ ꯌꯥꯝꯅ ꯊꯥꯞꯄ ꯑꯄꯤꯛꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯑꯗꯣꯝꯒꯤ ꯏꯆꯥ ꯏꯕꯦꯝꯃ ꯇꯥꯔꯥꯒ ꯂꯨꯍꯣꯡꯕ ꯄꯥꯝꯖꯩ ꯃꯍꯥꯛꯄꯨ ꯐꯪꯅꯕ ꯑꯩꯕꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯇꯥꯛꯄꯤꯔꯣ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯅꯨꯄꯥ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯇꯥꯔꯥꯁꯦ ꯂꯨꯍꯣꯡꯕ ꯄꯥꯝꯂꯕꯗꯤ ꯊꯕꯛ ꯑꯍꯨꯝꯈꯛ ꯅꯤꯡꯊꯤꯅ ꯇꯧꯕ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯅꯍꯥꯛꯅ ꯉꯝꯂꯕꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯉꯣꯟꯗ ꯂꯨꯍꯣꯡꯕꯤꯒꯅꯤ ꯅꯤꯡꯊꯧ ꯃꯆꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯑꯍꯥꯟꯕꯗ ꯑꯩꯕꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ
Maharanina amuk hairami. Aigi higok masuki hiragi khudop amakak lay. Mado ngarang aina turelda iruzaba chatpada ising manungda tahawre. Hariba khudop se ngasigi numit tadringai matamda aingonda pigadabani. Masidagidi ningthong masano padu konungdagi thorakle. Aduga mahakalat minariba marupsingduda matau kamdongna khudoptu phangadagi haina khanarami. Masida makutta mamit amakak panba nupatuna ngamni haiduna makoi punna khudop takiba turel adomda naklammi. Asumna mahak ising manungda yengpa matamda yamna luba mafam amada taraga leiramle. Matau kamdongna khudoptu khungani haina khanaringai asauba anoiba nupaduna turelgi ising pomnamag mayada sinsinkirammi. Masidagidi turelgi isingdu pungkang kangle. Makut yamna sangba nupaduna khudoptu laukhatlammi. Aduga ningthong masaduda pibirammi. Khudoptu phanglabada yamna harauna konung tana laklammi. Aduga maharanida khudoptu pire. Khudoptu uba matamda maharanidu asukki matik ngakpa phaurammi. Amadi asukki matiksu saurammi. Aduna hairammi. Pai nupa. Hayengdi aina nangbu yamna luba thabak amakak pigani. Masigidamak nahak siam saruro. Masidagidi maharani wakhal yamna kanna khalammi. Numittu mahak wakhal khanbada suktum hek tumnamde. Mathangi numit nong hek nganbaga Charles maharani gi manakta naklammi. Madu ubada maharani na ayingba minok aman noklaga hairaklammi. Rajkumar, lamsang lakpagi nasado aram khorangba phauramgani. Yengutu, konungsigi mapanda yen kuntha leiribani. Mase ngasigi numit yungdringai matamsida saba loinamak loisingadabani. Karigumba ngamdrabadi nahak sigani khanguko. Charles na lausing toraga amuk hairammi. Maharani ibema. Aidi saba matamda ithanta khak sajadedo. Yen singsi saminanaba aihak miyoi khara kauba yagadra. Maharani na khummi. Mi amadi kauba yani. Maharani sina ningthong masasi soidanamak sirani khalammi. Maramaduna yamna haraurammi. Adubu hainariba warisi tarubada tara yamna pakhatlammi. Ningthong masadu konungdagi thokre. Aduga anoiba nupaduda yen singdu sananaba hairammi. Kudaktuda yen kontradu anoiba nupaduna loinamak saba losinkre. Masi khaktanatana konunggi leiriba sasan yen manamasing pumnamak loinamak sathokre. Sanaba karimata leitravada Charles na tumlo haibadagi amuk tumhankhi. Asomdana amuk kamdauri. Maharani tu namit yunglaba phauba mahaki sak puraktabaduda yamna sauna sak thongpham tana laklammi aduga hairammi. Hai minai nupi karigino asuk thenglaba siphau ai sak puraktribadi kadai aigi sakti. Masida sak thongbiduna khummi. Maharani ibema anoiba nupa amana mafamsida leiramba loinamak sathokre. Aduna haujiki thongnanaba karigumba amatta leitre. Masi tabada maharani du asukki matik saurammi. Amadi wakhal amamok khalammi. Kari, pai, ma handakti kadaida sieni. Masigi matung humni suba numituda ningthong masanupadu amuk laklammi. Maharani na yamna nungsiba saraga hairaklammi. Nupa masa, ngasidi numidang se, aiga loinana saksaro. Matungda aigi sanapi taraga pung ani warisaw. Kariguma nahakna waris hanaringaida tumkiba thoklabadi isanapi se mantragi matengna mahangadoribani. Pung ani loiraba matungda ai changlakani. Matamduda isanapiga nanga tumdana punna leiramlabadi isanapi se nangonda pigani. Natrabadi nangbu aina hatkani ko. Asumna hainaduna makhoi loinamak numidangi saklendu sanaba ngainarammi. Sak saba matam oiraklabada manai masal kayana hauraba asa athak kayamarum puthoraklammi. Ningthong masaduna mamaidu haiphet leithoklingi matamda maharani duna yamna thuna mahaki sanabaduda tumningnaba pot khara hapsilammi. Ningthong masadusu karisu khangodabana harauna hauraba saklendu maharani galoinana saminare. Saba loiraba matungda maharani na ningthong masasi taragi manakta puraklammi. Tara wakhal nungaitana mahaki thongnauda yenglaga leirammi. Makhoi ani amuk hana unabasida makhoi ani asukki matik haraurammi. Asumna makhoi ani si ngaihak wari watai taure.
ꯑꯗꯨꯕꯨ ꯑꯋꯥꯕꯗꯤ ꯅꯤꯡꯊꯧ ꯃꯆꯥꯗꯨꯗꯤ ꯉꯁꯥꯏ ꯆꯥꯁꯤꯟꯈꯤꯕ ꯄꯣꯠꯁꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯨꯝꯅꯤꯡꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯄꯨꯝꯅꯃꯛ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯝꯊꯈ꯭ꯔꯦꯗꯣ꯫ ꯑꯁꯨꯝꯅ ꯄꯨꯡ ꯑꯃꯃꯨꯛ ꯇꯨꯝꯊꯔꯨꯔꯕ ꯃꯇꯨꯡꯗ ꯃꯤꯠꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯠꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯇꯔꯥ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯆꯦꯞꯊꯔꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯗꯨ ꯇꯥꯅꯕ ꯀꯧꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯨꯠ ꯁꯥꯡꯕ ꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯀꯅꯥꯁꯨ ꯎꯍꯟꯗ ꯊꯣꯡꯅꯥꯎꯗꯒꯤ ꯂꯧꯊꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯔꯨꯞꯁꯤꯡꯗꯨꯗ ꯇꯝꯂꯦꯗꯣ꯫ ꯑꯗꯨꯒ ꯑꯃꯨꯛ ꯅꯥ ꯆꯥꯎꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯇꯔꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯇꯥꯎꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯃꯈꯣꯟꯒ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯃꯍꯥꯔꯥꯅꯤꯗꯣ ꯀꯥꯗ ꯆꯪꯂꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯃꯛ ꯉꯥꯏꯔꯦ, ꯃꯍꯥꯛꯅ ꯍꯥꯠꯄꯁꯨ ꯍꯥꯠꯄ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯇꯔꯥꯕꯨ ꯐꯪꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯏꯊꯟꯇ ꯇꯨꯔꯦꯜꯗ ꯆꯣꯡꯊꯔꯒ ꯁꯤꯈ꯭ꯔꯒꯦ꯫ ꯃꯅꯥ ꯆꯥꯎꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯝꯃꯤ꯫ ꯅꯠꯇꯦ ꯃꯔꯨꯞ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯀꯔꯤꯒꯤ ꯅꯍꯥꯛꯅ ꯁꯤꯒꯅꯤ? ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯋꯥꯒꯅꯨ, ꯑꯩꯈꯣꯏ ꯃꯉꯥꯅ ꯇꯔꯥꯕꯨ ꯁꯣꯏꯗꯅꯃꯛ ꯐꯪꯅꯕ ꯊꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯅꯥꯀꯣꯡ ꯑꯆꯧꯕꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯞ ꯅꯞꯅ ꯊꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯪꯉꯦ, ꯇꯔꯥꯒꯤ ꯂꯩꯐꯝꯗꯣ ꯑꯩ ꯈꯪꯂꯦ꯫ ꯃꯍꯥꯛꯁꯦ ꯁꯃꯨꯗ꯭ꯔꯁꯤꯒꯤ ꯋꯥꯡꯃ ꯂꯥꯜꯂꯒ ꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯠꯂꯒ ꯂꯥꯎ ꯈꯣꯡꯂꯒ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯀꯔꯝꯕ ꯎꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕꯤ ꯃꯃꯥꯗꯨꯒ ꯃꯍꯥꯛꯀ ꯂꯣꯏꯅꯔꯤꯕ ꯃꯥꯏꯕꯗꯨꯒꯅ ꯅꯪꯕꯨ ꯍꯥꯠꯅꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯃꯈꯨꯠꯇ ꯑꯆꯧꯕ ꯃꯃꯤꯠ ꯄꯥꯟꯕ ꯃꯤꯑꯣꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ꯫ ꯑꯣ, ꯑꯩ ꯎꯔꯦ꯫ ꯇꯔꯥꯅ ꯂꯩꯔꯤꯕ ꯎꯗꯣ ꯑꯩ ꯎꯔꯦ꯫ ꯑꯗꯨꯕꯨꯅꯦ ꯃꯔꯨꯞ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯁꯃꯨꯗ꯭ꯔꯁꯤ ꯃꯇꯧ ꯀꯝꯗꯧꯅ ꯂꯥꯟꯅꯤ? ꯃꯇꯝꯗꯨꯗ ꯎꯟ ꯄꯨꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯨꯝꯗꯧꯔꯁꯤ ꯃꯔꯨꯞ, ꯑꯩꯒꯤ ꯐꯤꯁꯦ ꯀꯣꯛꯌꯦꯠꯁꯤꯒ ꯂꯣꯏꯅꯅ ꯂꯧꯊꯣꯛꯂꯣ꯫ ꯑꯗꯨꯒ ꯆꯥꯎꯈ꯭ꯔꯕ ꯏꯄꯥꯛ ꯃꯅꯨꯡꯁꯤꯗ ꯑꯩ ꯆꯣꯡꯊꯈ꯭ꯔꯒꯦ꯫ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯐꯝꯖꯤꯜꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯆꯥꯎꯈ꯭ꯔꯕ ꯏꯁꯤꯡꯗꯨ ꯐꯝꯖꯤꯟꯈ꯭ꯔꯦ꯫ ꯆꯠꯄ ꯌꯥꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯤꯠ ꯑꯃꯈꯛ ꯄꯥꯟꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄ ꯎ ꯄꯥꯝꯕꯤꯗꯨ ꯇꯝꯅ ꯊꯨꯅꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯇꯔꯥꯕꯨ ꯂꯧꯔꯨꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯅꯥꯃꯠꯇꯅ ꯎꯗ꯭ꯔꯤꯉꯩ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯈꯨꯠ ꯁꯥꯡꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯨꯃꯤꯟꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯊꯣꯡꯅꯥꯎ ꯀꯥꯗꯨꯗ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯃꯠꯇ ꯇꯧꯗꯕꯒꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯍꯥꯔꯥꯅꯤꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦꯗꯣ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨ ꯆꯥꯔꯂꯤꯁꯀ ꯋꯥꯔꯤ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯁꯥꯔꯒ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯈꯣꯏꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ? ꯆꯥꯔꯂꯤꯁꯅ ꯈꯨꯝꯃꯤ꯫ ꯑꯩꯈꯣꯏ ꯆꯨꯝꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯇꯨꯔꯦꯜ ꯑꯃꯗꯤ ꯎ ꯋꯥꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯐꯔꯦ, ꯏꯕꯨꯡꯉꯣ, ꯅꯨꯃꯤꯗꯥꯡꯁꯦ ꯊꯦꯡꯈ꯭ꯔꯦ, ꯇꯨꯝꯂꯨꯔꯣ꯫ ꯂꯥꯛꯑꯣ, ꯅꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯅ ꯅꯪꯕꯨ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯥꯔꯂꯤꯁꯅ ꯇꯔꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯀꯥ ꯑꯃꯗ ꯇꯨꯝꯕ ꯆꯪꯈꯤ꯫ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯈꯤꯕꯒꯗꯤ ꯃꯍꯥꯔꯥꯅꯤꯅ ꯃꯈꯣꯏꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯆꯦꯟꯈꯤ꯫ ꯑꯗꯨꯒ ꯆꯥꯛꯊꯣꯡꯕꯤꯗꯨꯗ ꯀꯥꯗꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯂꯩꯅꯨꯡꯒꯤ ꯀꯥꯗꯨ ꯃꯩ ꯊꯥꯍꯜꯂꯝꯃꯤ꯫ ꯀꯥꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯇꯔꯨꯛꯅ ꯀꯥꯁꯤ ꯊꯣꯡ ꯍꯥꯡꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯃꯅꯥꯀꯣꯡ ꯆꯥꯎꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯅꯣ? ꯀꯥꯁꯤꯒꯤ ꯃꯈꯥꯔꯣꯝꯗ ꯃꯩ ꯆꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯃꯁꯤꯗꯒꯤ ꯑꯣꯏꯕ ꯇꯥꯏ ꯀꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯔꯛꯂꯤꯕꯁꯦ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯨꯞ ꯎꯟ ꯄꯨꯕ, ꯅꯪꯒꯤ ꯐꯤꯁꯦ ꯂꯧꯊꯣꯛꯂꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯕ ꯇꯥꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯎꯟ ꯄꯨꯕ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯐꯤꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯗꯨ ꯏꯪꯍꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤꯡꯗꯨ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯆꯥꯛꯊꯣꯡꯕꯤꯗꯨꯗ ꯈꯔ ꯍꯦꯟꯅ ꯁꯥꯕ ꯃꯩ ꯑꯃꯨꯛ ꯊꯥꯍꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯁꯥꯕꯅ ꯁꯤꯔꯦ꯫ ꯎꯟ ꯄꯨꯕ ꯃꯔꯨꯞ, ꯁꯥꯔꯤꯕꯁꯦ ꯑꯃꯨꯛꯇ ꯏꯪꯍꯟꯕꯤꯌꯨ꯫
ꯃꯁꯤꯗꯒꯤꯗꯤ ꯎꯟ ꯄꯨꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯗꯨ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯂꯦ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯟꯗꯛꯇꯤ ꯏꯪꯃꯟꯈꯤꯕꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯔꯥꯅꯤꯁꯤꯅ ꯃꯈꯣꯏꯕꯨ ꯁꯤꯔꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯦꯗꯣ ꯃꯔꯨꯞꯁꯥ ꯑꯩꯈꯣꯏ ꯏꯪꯕꯅ ꯂꯣꯏꯔꯦ ꯃꯩꯊꯛꯇ ꯉꯥꯏꯍꯥꯛ ꯐꯝꯗꯕꯗꯤ ꯌꯥꯔꯔꯣꯏ ꯑꯩꯒꯤ ꯃꯥꯏꯁꯦ ꯏꯪꯕꯅ ꯍꯤꯒꯣꯛ ꯃꯆꯨ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯔꯥꯅꯤꯗꯨ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯔꯦ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯄꯨꯝꯅꯃꯛ ꯚꯥꯞ ꯇꯥꯔꯛꯂꯝꯃꯤ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯑꯁꯨꯝ ꯏꯀꯥꯏꯔꯛꯄꯗꯒꯤ ꯂꯝꯗꯝꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦꯗꯣ ꯃꯁꯤꯗꯒꯤꯗꯤ ꯆꯥꯔꯂꯤꯁꯅ ꯇꯥꯔꯥꯕꯨ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯕꯨ ꯆꯥꯔꯂꯤꯁꯇꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯁꯃꯨꯗ꯭ꯔꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯜꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ ꯏꯕꯦꯝꯃ ꯑꯩꯒꯤ ꯑꯁꯣꯟꯕ ꯏꯄꯥꯗꯣ ꯀꯝꯗꯧꯔꯝꯒꯅꯤ ꯈꯟꯕꯗ ꯑꯩ ꯏꯄꯥꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯏ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯑꯄꯥꯝꯕꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯈꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛꯇꯨ ꯃꯇꯝ ꯈꯔꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯔꯨꯞ ꯃꯉꯥꯗꯨꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯕꯨ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯃꯔꯩꯄꯥꯛ ꯌꯧꯔꯕꯗ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯂꯦ ꯃꯁꯤꯗꯒꯤꯗꯤ ꯆꯥꯔꯂꯤꯁ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯀꯣꯅꯨꯡꯗ ꯃꯄꯥꯕꯨꯡꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯃꯉꯥꯗꯨꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛꯇꯨꯗ ꯄꯥꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯍꯥꯔꯥꯅꯤꯗꯨ ꯃꯁꯥꯈꯛ ꯃꯥꯡꯕ ꯅꯠꯇꯅ ꯏꯀꯥꯏꯕ ꯅꯪꯕ ꯃꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯇꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯃꯥ ꯄꯣꯛꯇꯕꯤꯒꯤ ꯃꯆꯥ ꯒꯨꯏꯂꯦꯡ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯒꯨꯏꯂꯦꯡ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯃꯥ ꯉꯟꯇꯥ ꯁꯤꯈꯤꯕꯗꯒꯤ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯃꯈꯛꯅ ꯑꯉꯥꯡꯗꯨ ꯌꯣꯛꯂꯝꯃꯤ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦ ꯃꯆꯥꯕꯨ ꯐꯨꯗꯨꯅ ꯆꯩꯗꯨꯅ ꯊꯤꯅ ꯂꯥꯛꯅꯩ ꯑꯉꯥꯡꯗꯨꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯒꯨꯏꯂꯦꯡꯕꯨ ꯃꯃꯥ ꯑꯇꯣꯟꯕꯤꯅ ꯊꯤꯅ ꯇꯧꯕꯤꯕꯗꯨ ꯈꯨꯟꯖꯥꯁꯤꯡꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯆꯥꯕꯨ ꯊꯤꯅ ꯇꯧꯔꯕꯁꯨ ꯃꯄꯥꯗꯨꯗꯤ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯗ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯑꯣꯛꯇꯦ ꯇꯜꯂꯤ ꯁꯨꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯐꯨꯕꯤ ꯆꯩꯕꯤ ꯃꯄꯥꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯕꯨ ꯒꯨꯏꯂꯦꯡꯗꯤ ꯑꯐꯕ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯂꯝꯗꯨꯒꯤ प्रꯖꯥꯁꯤꯡꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯥꯒꯤꯗꯃꯛ ꯋꯥꯕꯤ ꯒꯨꯏꯂꯦꯡꯒꯤ ꯃꯄꯥꯁꯨ ꯑꯍꯥꯟꯕꯗꯗꯤ ꯃꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯆꯥꯒꯤ ꯐꯠꯇꯕ ꯑꯣꯛꯇꯕꯒꯤ ꯄꯥꯎꯁꯤ ꯄꯪꯇꯝꯗ ꯇꯝꯁꯤꯟꯕꯗꯒꯤ ꯃꯆꯥꯗꯨꯁꯨ ꯑꯁꯨꯝ ꯅꯨꯡꯁꯤꯗꯕ ꯍꯧꯔꯛꯈꯤ ꯃꯇꯨꯡꯗ ꯃꯥꯁꯨ ꯌꯥꯎꯅ ꯑꯁꯨꯝ ꯑꯔꯥꯟ ꯀꯔꯤꯃꯠꯇ ꯊꯤꯗꯕ ꯃꯈꯩ ꯄꯪꯐꯨꯗ ꯐꯨꯕꯤꯔꯦꯗꯣ ꯒꯨꯏꯂꯦꯡꯗꯣ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦ ꯃꯃꯥ ꯑꯇꯣꯟꯕꯤꯅ ꯃꯄꯥꯗ ꯑꯉꯥꯡꯗꯣ ꯎꯃꯪꯗ ꯊꯥꯗꯣꯛꯈ꯭ꯔꯣ ꯁꯥ ꯀꯩꯅ ꯆꯥꯒꯦ ꯍꯥꯏꯕꯁꯨ ꯆꯥꯈ꯭ꯔꯁꯅꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯁꯤꯒꯦ ꯍꯥꯏꯔꯕꯁꯨ ꯁꯤꯈ꯭ꯔꯁꯅꯨ ꯑꯁꯨꯝ ꯍꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛꯅ ꯀꯔꯤ ꯍꯥꯏꯅꯔꯛꯀꯗꯒꯦ ꯈꯟꯕꯗꯒꯤ ꯀꯤꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯍꯧꯈꯤꯕꯗꯒꯤ ꯒꯨꯏꯂꯦꯡ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯂꯦ ꯎꯃꯪꯗ ꯎꯆꯦꯛ ꯋꯥꯌꯥ ꯊꯤꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯦ ꯃꯃꯥ ꯄꯣꯛꯇꯕꯤꯗꯤ ꯃꯃꯥꯒꯤ ꯐꯠꯇꯕ ꯃꯇꯧꯗꯨ ꯍꯟꯕ ꯇꯧꯔꯝꯗꯦ ꯁꯥꯕꯨ ꯊꯣꯡꯂꯦ ꯃꯔꯨꯅ ꯃꯆꯥꯒꯤ ꯃꯇꯣꯡꯅ ꯃꯈꯣꯏꯒꯤ ꯄꯥꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯆꯥꯛ ꯈꯔꯒ ꯃꯣꯔꯣꯛ ꯈꯔꯒ ꯆꯌꯣꯝ ꯃꯌꯣꯝꯕꯤ ꯃꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯀꯌꯥꯁꯤ ꯂꯩꯗꯨꯅꯁꯨ ꯃꯄꯥꯅ ꯀꯔꯤꯁꯨ ꯇꯥꯕꯤꯔꯣꯏ ꯈꯟꯕꯗꯒꯤ ꯒꯨꯏꯂꯦꯡ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯖꯔꯝꯗꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯃꯄꯥꯅ ꯃꯥꯕꯨ ꯌꯨꯝꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯁꯤꯡꯊꯥꯕꯤꯗꯕ ꯑꯁꯤꯅꯤ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯒꯨꯏꯂꯦꯡ ꯃꯥꯒ ꯄꯥꯝ ꯌꯥꯟꯃꯤꯟꯅꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯖꯦꯂꯤꯌꯥꯡ ꯅꯤꯉꯣꯜ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯔꯝꯃꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅꯤ ꯎꯅꯩ ꯎꯁꯣꯞ ꯃꯦꯂꯥ ꯊꯣꯛꯄ ꯈꯨꯟꯒꯤ ꯆꯛꯆꯥ ꯍꯩꯖꯥꯅꯕꯗ ꯃꯈꯣꯏ ꯑꯅꯤ ꯇꯣꯏꯅ ꯂꯣꯏꯅꯩ ꯊꯕꯛ ꯁꯨꯃꯤꯟꯅꯩ ꯑꯗꯨꯕꯨ ꯆꯌꯣꯝ ꯄꯨꯊꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯕꯗꯤ ꯏꯀꯥꯏꯕꯗꯒꯤ ꯒꯨꯏꯂꯦꯡ ꯃꯇꯣꯝꯇ ꯍꯦꯛ ꯆꯥꯔꯝꯃꯤ ꯃꯗꯨꯒꯤ ꯃꯔꯝ ꯈꯪꯂꯕꯗ ꯃꯇꯨꯡꯗꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯄꯨꯔꯛꯂꯒ ꯆꯥꯃꯤꯟꯅꯩ ꯈꯨꯟꯖꯥ ꯃꯌꯥꯝ ꯇꯤꯟꯅꯗꯨꯅ ꯒꯨꯏꯂꯦꯡꯒꯤ ꯃꯃꯥ ꯐꯠꯇꯕꯤꯗ ꯃꯆꯥꯕꯨ ꯊꯤꯅ ꯇꯧꯔꯤꯕꯗꯨ ꯇꯣꯛꯅꯅꯕ ꯐꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛꯇꯤ ꯂꯩꯇꯦ ꯍꯥꯏꯔꯒ ꯍꯦꯟꯒꯠꯂꯛꯏ ꯒꯨꯏꯂꯦꯡ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ
sira sira natragana usek olaga ahangba atiyada maning tamna paikra sira haina phauba makhalli guilenga loinariba nupi aniduna magi pukning khangbadagi nupi thiduna mayum palabadi awaba kokani haina tanarame adubu kanana mahakidamak nupi haibigadawri nongma guilengna magi loinabi nupi aniduda khudol pot amamam piyu anoba punsi ama hongba tare mahaire nupi masa aniduna guileng luhongadoro male haina yamna harauna phibong aniga yu tumba kharaga khudol pot oina pirame adudagidi samin thakminaba loirabada mayumda hanaramdai matam oiraklabada guilengdo phibong amadi yu tumba kharadu madu puraga u amagi mathakta kakhatlaga leikhre nupi masa aniduna kumtharaknaba phanakanna hajarame yaba kauba leikhidre thangjilaklabada makhoi anidusu chatkhre guileng u mathakta adum leihore mayumdagi kana amatanasu mabu thibiraktre asumna guileng numit tarukni supna uthaktuda asum leirakpaduda masado matu khara khara somba horakle uthakta leiraga nupi masa singduga taibang mirolda wari sanarabasu numit tarani thoini surakpa aduwaidadi guilengi makholdo usek langmaina khongba manba khonthok amakhak yaurakledo asumna asum leirakpasina numit kunni surakpa aduwaidadi guileng tasengna usek langmai onkhre masa pumba usek olabada hana palamba migi makoktusu khara khara pikchilaktuna sangdorakle adudagidi phajaraba usekki masin onkhre guilengna onkhiba usek langmaina usa amadagi usa amada mathang mathang pairaga arapa lamda chaktakhiba langmai sangulakta yaunanaba hotnaribadu magi marup oirambi nupi masa aniduna ure nupi masa aniduda mahakna hairambi he sanarambi marup animak aidi cheklalakta tilledo kainaba tare nakhoiga laibak thiba miyoibagi mapokta oina poktuna miyot minei amadi ikaiba khangadobagi saruk chekla langmai oina itik ithawna utuna hanglaba atiyada ining tawna paikrage laurok panthaloi haraubada sahi khudingi aihak khulsida hek hek pairakke itu mayam khitharamge maduna haraubagi jagoi sabada koki leiteng oino kainarasiko marup sa asomna nupi masa anidugi mathakta kainabagi maongda ahumlak leiduna pairammi aduga usektu maning tamna singlemna atiyada paikhre guilengi pausi tabada khunjapum namag guilengi mapa amadi mama anigi mathakta saubana mai haukhre khul apumbana makhoi anibu inthoklammi khunja khudingna numit humni sada thaktana awaba phongdokhi asigumba thodoksi amuk hana thoktanaba ira thawni tawki guilengna haikhibagum sahi khuding matui haraubada langmai mayam pairaklammi aduga koina pairammi usek langmai gi lusingbana phajaraba matu ani khak thadarakhi guilengi mamanabi aniduna madu khullaga makhoigi kokyetta thechinki guilengi mama tombi phatabiduna matu amatang thadabira uhaina niruba matamda sauraba matu amakhak maya manungda thadarakpadagi maduna mahak phullaga sikhi khunjasing ngamkhailetana haraunakhi mapapki matik saba mahi phanglibani khanduna penakhi usek langmaigi lusingbiduna nemna paitharaklammi aduga siraga taribi mama phattabidu yenglammi mina nokpagum khakna launa noklaga apenba phongdoklamlaga adumak mahak mapanglakta tillaga hanglaba nongdonda maning tamna paikhi sahi khudingi matui haraubada langmai mayam pairaktuna phajaraba matu mayam khiktharammi aduga khunjasingda khudolpot oina pirammi otpi naibiba amadi phajin pusinduna thamba haibase thawai panba kanamatana yaningde ayet payauda ningkha tamna hingba pamnai maramaduna mama poktabina otpiraba guileng usek langmai onduna ahangba atiyada maning tamna paikhi